Online Manipur gi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Manipurda president role matam chana thamlakhibani Manipur gi hanagi fibam gi yengnabada tapna fagalakli Amit Shah. NBN mamang tha February 8 da Chief Minister from the resign tawkraba matungda February 12 dagi Manipurda thamlakhiba president rule asi matam chana state asida thamlakhibani haina Union Home Minister Amit Shah na phongdokre. Times Now Summit 2025 ki ngarang pangthokkiba thoramda Union Home Minister Amit Shah na haikibada Manipur asi hanagi fibamga yengnabada tapna fagalakli masi maru oina leingangna maitai amadi Kuki community aniga wari sananaba amadi community anina makhoi maselgi marakta tungkoiba ingtapa ama puraknaba wari sananabanani irangi jaithengnangnaba Manipurda hanadagi fibam fagalakpaga loinana mausagi punsi hanjilakle haiduna Union Home Minister Amit Shah na phongdokhibaga loinana community ani asigi mioi sing tongan ba mifam pangthokpa haukre haujik thoina waningai oidrei haina summit aduda Union Home Minister Amit Shah na phongdokhi Manipurda president rule thamlibasi thengman dabra haina hangba wahangi pau kumpira duna Amit Shah na phongdokhibada community ani na hairamdrabadi state asida president rule thamjinba oithokloi matang chaba tanja yenglaga president rule thamjinbani haina report tawri KCP-MC progressive ki update gi lokhotarake nongmai maru ngakpa ngambra yenghallagani KCP-MC progressive standing committee gi emergency online meeting amanga si pangthoktuna film actress Maxina Susitra Gepelina Meda makhoi gi mathakta waref khara lokre waref sing adudi ahanbada party na changjaraknaba pikhiba matamda thamoi sengna changjaraktabana maram oiraga Manipuri film kumbada matam chuppagi oina thingma thamba ani subada politician Assam Rifle gi furit khawda yawba ijat yawdaba huiroi surrender group fanek setpa mioi singna makhoi gi backing the laire haiduna KCP-MC progressive pu paisa na laiba yaba amagum uraktuna khuneki mioi kaya thajilaktuna party gi ija soknaba torokpa sigidamak mafam matam chana thabak paikhatpa kari karama thabak no haibadudi party na chairak piba loiraga leibak miyamda khanganba ahum subada KCP-MC progressive na thamliba thingba sibu Manipur film forum na Henna chese na makata na ngakno chatpa karigumba ngakno chatpa ngamlaktragadi akanma miyeng changba Number 4 da KCP-MC progressive ki thabak tawbada kanagumba any organization party na ayat apan pirak pataragadi warning tawdana ayat papirakliba mioi tamak khankatlaga chairak piba manga subada politician thika dharma pungaina MLA minister singna nupi oibi singda namfuda namja namthek pibada generam lagadi akan chairak piba loina nupi bu sanapot kum khanduna amuktang tuminnabada 50,000 piba thika pibagi report su party da leire miyamna su KCP nibu hairadi paisa piraga yabo oina ubiribadu KCP-MC progressive tadi ubirakanu KCP-MC progressive ti surrender group fanek setpa huiroi nate miyam gi thajaba su kaidonungda manghanjaroi haiba wafam su party ki maikaidagi thamjari Myanmar da ngarang magnitude 7.7 yongna hakiwa kanma yuha adu da laikhidaba mising lising ama henjinkhre Myanmar da ngarang magnitude 7.7 yongna hakiwa kanma yuha adu da laikhidraba mising lising ama henkhre mioi sing lising kayana sok apan nangkhre haidi leiba asiga yumlon nariba Myanmar da ngarang numit yunglakpada hakiba kanma yuha adu da mox da lai khuramba lakiba mioi sing amadi university amagi building su ningkhai khibada natana leiba asigi mafam kaya da ningkhai khiba building singna nansen khibada nupi angang yauna hojik faubada mioi lising amaga ani laikhidre mioi lising kaya amana aswapan nangduna manang nakpa hospital singda lai kanari hairi akai atoi thokraba building singda nansen khiba mioi sing rescue team na mi thibagi thabak chatharibana asiba amade sokpagi masing hengalakpa yana leiri haina paugi source amana hairi ningsing bayai mamang thakta Myanmar da yuwa habagi thodok kayarak thokrabasu ngarang magnitude 7.7 yongna hakiba sina khwaidagi akanba operation da kg 13 lumba IED explosive ama yawna khulai kya marum fagale security force ki kangbuna Manipur gi tongan ba ching amasung tampa ki mafam singda search operation leptana chatharagli ngarang so Imphal East district ki Thobal Dam police station gi manung chana Kamu village Mafitel area da search operation chathaba matamda kg 13 lumba IED bomb ama yawna khulai kya marum fagatpa ngamle haina Manipur police ki pauna hairi pau sin hai fagalaba khulai sing adudi kg 13 lumba cylindrical safe explosive IED ama pompi improvised explosive firing device ani achoba pompi mortar bomb mari apikpa pompi improvised mortar bomb ahom digital D-side more side with telescopic bubble for elevation telescopic D-side 32 12 bore fire case ama 12 bore live round ama 12 bore ammunition belt ahom trip flyer magnesium ahom amadi meter kun sangba cortex wire ama improvised mortar part set ama sufang bangam ki hairi amarom da Kakching district ki Kakching police station gi manung chana wabagai da leiba Buffalo farm area da search operation chathaba matam da su khulai kya fagat pangam le hairi fagal da khulai sing adudi single barrel gun ama
5.65 in size life round taruk, 7.62 AK life round taragamathoi, Chinese hand grenade ahum, Molotov cocktail ama IG hand grenade ama, detonator ama cartiner mga, loinana detonator ani 12 bore life round ahum, TPT T5 handset ama, .303 MT case kungata rate, 7.62 MT case taraga humdoi long range tear smoke cell ahum smoke cell normal ama, long range tear smoke cell SART ani tear gas hand grenade CN ama, torchlight ama BP plate yaudaba BP base cover ama hunting bujura ama standard furniture bag ama poltin mari ama suwabagai fellow farm area dagi fangki. Myanmar junta na airstrike kaya ama chathakre PDF chama Henna Hatkhre earthquake matung bomb thadaki. Kwagaithal 360 ke update gi lokacharake Chhattisgarh gi Sungma da District Reserve Guard ka Maoist ka khuthongna bada Maoist taraga taruk sire amadi DRG ani sokle haidi. Crown International Film Award ta Manipuri feature film yahau thengba khoimu yaurakle. Bangladesh ta pangthokpa taruk suba Crown International Film Award SIFA 2025 ke award sing pi na bagiming lauthorakpada Manipuri feature film yahau thengba khoimu Blossom of Love na best feature film, best story, best actor amadi best director of year gi missing yaurakle. Dr. R.K. Nayan Sanagi story da masamang na puthokpa Rakesh Naurem na direction piba Manipuri feature film yahau thengba khoimuda leading actor oina saruk yariba Avi Khundrak Pambu best actor, R.K. Nayan Sanabu best story, Rakesh Naurem na best director of the year award ki damak khangalakpada Ipak Film Production Manipur gi maikai harau nungaiba phongdoragli sagnariba filmmaker Khorakpam Biswamitra na screenplay and dialogue oiriba film asi Ipak Film Production Manipur gi banner makhada Joydev Memorial Foundation na present tauba film asi mamangda tongan ba award kaya amasu phangkraba film ni All India Film Makers Association Telangana Hyderabad na siliba International Film Festival of Telangana 2025 tasu Best Film Northeast Best Debut Director amadi Best Story gi award pinaba khangatkraba film ni award sing asi mathang tha April gi Chaichan Mapanda Hyderabad ta pangthokadaba festival asigi award ceremony da khusinagani yumbalaba nupa nupi singna Yumgi nupa nupi laina atopa kanagumbi singa yumba nabagi aroma mari laina bana makhoigi imung amadi khunai asida piragliba chaitheng kayabu mayek sengna uliba film asida Avi Khundrak Pam ithoi oinam amadi Ratna Khetri Mayumna maroiba saktam langli film asida Kenny Wahengbambu introducing actor ama oina saruk yari film sigi editor amadi cinematographer mathang sitna Mohendro Kamas amadi social yumnembamni Imalaibang Manipur kanna na balawfam thokpa thaudang adu lawminaba tai. Manipurda BJP gi lengak leiringai matamda su Manipurda thokliba lana siloisina balawfam thokpa thaudang adu lawbu ngamdana leibang miyambu awabagi ipakta langtharaga PR sasan khudol tawduna thamlamle BJP lengak leiringai matamda lana siloisina babara lengakta ichang thongna taksin mangamdana adumak tokre aduna miyamgi oiba lenga ama leibagi kanaba haibadu phangmangam khidre Maduna hauzik oiriba Manipur gi phibam asida Manipurda lairiba tongan ba civil society sing amato oina punsinduna bara lengak ta ichang thona taksinduna lana si loisina bhona bagi lofam thokpa thaudang adu lobadai hauzik phawbagi oina thaudang asi launa ba civil society organization mayam lairiba asidagi mangjil thana chongthoktuna la ireibak Manipur kanna bhona driba asi yamna lali haibiyai loina na hauzik Manipur gi miyam gi mihut oiriba MLA sing hingduna lairi MLA mayam amata Oina punsinduna Bharat ki Prime Minister unaduna lana siloisina bhona fam thokpani adubu lawfam thokpa thaudang asi lawdana MLA sing uchi makhunda changduna leibagum tawriba asi yamna lali pumnama asigi mathakta Manipurda leiriba political party sing amata oina punsinduna mifam pangthoktuna Manipur kannana ba thaudang adusu amata oina lawfam thokpani masisu hauzik phawbagi oinadi thabak oina pangthokpa ngamdre Maduna punbagi thauna pangal utuna ireipa kannaba honaba ngamdaba asina yeknaba singna Manipur thugaina bagi thabak paikhalakpada Mangjil thana changsilakpa du oihali Manipur kannabagi damakta June 18 gi thaudok thokiba matamda Manipur miyam amadi Manipurda leiriba CSO sing amatta oiba apunbagi saktam sagatuna Bharat lengakta kanma khongjang changsinba ngamki adumangna Manipur gi ngamkai thugaina bahona kiba adu aremata ki matau adugumna ngasi chahi ani faraklaba Manipurda thokliba lana siloisinaba Maraibak ningbani haiduna leiriba aikhoigi CSO sing miyangi mihut oiriba MLA sing amadi tongan ba political party sing punsin bangamdaduna leiriba si yamna lali masimangna bara lengakna karisu leitana khanduna lana siloisina bhona dabagi achauba maram ama oiribani maram aduna aikhoi masel amato oina punsinduna apunbagi thauna pangal sagatuna
ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯏꯆꯪ ꯊꯧꯅ ꯇꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫